Incredible Story Manipur na ngasisu aigi nuksiraba viewersinggidamak 2025 release tawkiba What We Hide ki movie puduna laksari. Movie asi family amadi thriller the best tawba movie amani. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.1, Rotten Tomatoes da 82%, Prime Video da 10 gi manungda 6.1. Fare adudi mayam movie asigi samlappo wari amadi movie asida saktam langlibi pandabida movie romda oina mai onsilasi mayamna wari asi tadringai gi mamang nuksibiduna channel asibu like share amadi subscribe tawbirambasu kaubiganu. Movie asina horakpada aikoina yum amada machin manau ani urami spider amasung magi manau nupi makhoi ani mamagi asiba hakchang adugi manakta kaptuna leirami. Makhoigi mama asi ngarang numidang drug overdose chattuna siribani. Makhoi anina thawai yamna nungaitraduna magi mamagi asiba hakchang adubu makhoi pochai thamnaba leiriba yum macha adugi manungda pusilaklambi. Aduga mafam aduda karigumba khara koyeng yenglaba matungda pochai hapnaba thamliba trunk amagi manungda mamagi asiba hakchang adu hapchenkhirami. Spider gi manau nupi adu yamna nungaitaba amadi mamabu amuk hana uba fanglaroi haibada wakhan yamna warami. Aduga mamabu aroiba oina yamna nuksina yengjaduna leirambi. Adugi matung mamagi ngaksamda siriba loket adubu Spider gi manau nupi aduna paisenkhirami. Spider su mamana leitaba matau asida yamna nungairamde. Aduga magi wakhanda akiba kaya amasu poklambi maramdi makhoigi mamana sikre haibagi pau asi atopa miyoisingna hek khangkhibada machin manau anibu punsi supagi oina tokhai-tokhaina leinakhidoribani. Maram asigidamak Spiderna asigi khongthang asi laukhatpo oirami. Spiderna magi manau nupi asi aduki matik yamna nungsi. Aduna manau nupiga makhoi ani punsi supagi oina khaidoknakhiba adu mana pamlamde. Mathangi ayukta makhoi ani hanagi matawgum skul chatnabagi damak thoklaklambi. Adubu mahaki manau nupi aduna mamagi loket adu yanduna thoklakliba adu urami. Masi ubada Spiderna manau nupi adugi mafamda lik adu lauthokduna yumda thanamnabagi damak hairambi. Skun jawraba matungdasu Spiderna magi manau nupigi mafamda asumna hairambi. Nangna kanagumba miyoi amakhaktada aikhoigi imana leitabagi wari asi kana amatada haiba yade. Hanagi matawgum adumak normal oina wari adu sanau ahenba karisu aikhoigi yomgi oiba warida hairuganu hairambi. Masigi matungda Spider amadi maga yamna luna tinaba nupi mamanabi amaga faminaduna leirambi. Mamanabi asigi mafamda Spiderna masada leiriba awabasing asibu khara fanabagidabak magi mamagi matangda amadi makhoigi imungda thokliba thaudok adugi matangda mamanabi adugi mafamda wari lirambi. Aduga mamanabi adugi mafamda mahakna hairambi aina aigi inau nupiga hiram ama hektada kainaba adu pamde. Aduna wafam khudimak aina loina losanduna leiribani. Aduna nangsu kanagumba amatada aikhoigi imagi matangda wa haibiganu haiduna hairambi. Spider gi wa asi taba matamda Spider gi mamanabi adusu wakhan yamna nungairamde. Aduga Spider gi mafamda karisu henjana khandanaba pukningsu thogatpirambi. Mathangi numitta Spider gi manau nupi adu skul halakpa matamda magi marup amana mayum phawwa thinbiraklambi. Masi uba matamda Spider aduki matik yamna sauninglambi maramdi Spiderna kanagumba amatabu mayumda pusilakpa pamde. Aduga makhoigi imungi maramda kanagumba amatagasu khanghanba adu pamde. Maram asigidamak Spiderna magi manau nupi aduda yamna sauna hairambi. Yum asida aina hanadagi hauna kanagumba amata porakanu haiba natra. Nangna skul halaklabasu nathanda adumak lau kanagumba amatabu yum asida porakanu. Makhoigi lakliba family singaduna aikhoigi ima hanglaklabadi aikhoi kari khumgadi. Karigumba aina hairiba asi nangna yadaba taragadi aikhoi ani tokhai-tokhaina leikhiba tabani hairambi. Asumna Spiderna manau nupida ngangliba asi kanagumba kairo lekaida leiriba atopasingna khangkhrabadi government gi matung ina machin manau animak tokhai-tokhaiba mafamda thamkhidoribani. Maram asina makhoi ani lapnaba khaidoknakhiba haibasi Spiderna karisu pamlamde. Asumna mina khangkhini haiduna kiringai makhoida khudongthiba kaya ama lakani haibadi masana khangjaramde. Makhoigi chanaba khudimak loina losilaklambi. Aduga mamagi income lakkadoba matamsu numit 6 ni watlambi. Masidagi makhoi anina numit 6 ni asi ngainabagidamak makhoida leiriba chanaba asi khajik charambi. Asumna makhoi anina leiringai mapanda magi mamagi marup rai adu laami
ꯔꯩꯅ ꯂꯥꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯅ ꯔꯩꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯃꯃꯥꯗꯤ ꯄꯨꯡꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯩꯅꯗꯤ ꯁ꯭ꯄꯥꯏꯗꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯩꯅ ꯈꯜꯂꯤꯕ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯃꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯒꯦ ꯇꯧꯔꯤꯕ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯅ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯔꯩ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯐꯝꯗ ꯍꯣꯔꯦꯟ ꯅꯈꯣꯏꯒꯤ ꯃꯃꯥꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯏ ꯍꯥꯏꯔꯝꯃꯨ, ꯑꯗꯨꯒ ꯃꯥ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯔꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯅ ꯃꯃꯥꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕ ꯇ꯭ꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯅ ꯊꯦꯝꯖꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯔꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯈꯜꯂꯝꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯦ, ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯄꯥꯏꯗꯔꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯋꯥꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯁꯣꯄꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠꯁꯨ ꯆꯥꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯋꯥꯀꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁ꯭ꯄꯥꯏꯗꯔꯅ ꯐꯣꯇꯣ ꯀꯥꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯧꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯀꯛꯊꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨꯗꯤ ꯀꯛꯄ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯏꯔꯝꯂꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯗꯤ ꯗꯤꯖꯤꯇꯦꯜ ꯀꯦꯃꯦꯔꯥ ꯑꯣꯏꯔꯝꯗꯦ, ꯔꯣꯜ ꯀꯦꯃꯦꯔꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯅ ꯍꯧꯖꯤꯛ ꯐꯣꯇꯣ ꯑꯁꯤ ꯀꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ, ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ $600 ꯄꯤꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯤ ꯑꯃꯃꯝꯒꯤ $200 ꯄꯤꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ $400 ꯈꯛꯇꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯐꯣꯟꯗ ꯆꯥꯏꯜꯗ ꯁꯔꯚꯤꯁꯇꯒꯤ ꯀꯣꯜ ꯑꯃ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯈꯥꯏ-ꯇꯣꯈꯥꯏꯅ ꯊꯝꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯃꯥꯒꯤ ꯀꯥ ꯑꯁꯤ ꯁꯦꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯇꯤꯆꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯕꯨ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯕꯦꯡꯛ ꯑꯃꯒꯤ ꯖꯣꯕꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯆꯠꯈꯤ ꯍꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯅꯕ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯀꯥꯔ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯆꯤꯡꯅꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯂꯣꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯗꯤ ꯀꯥꯔ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯀꯥꯔ ꯑꯁꯤꯕꯨ ꯊꯧꯗꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨ ꯖꯣꯕ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯗꯨꯅ ꯁꯦꯟꯅꯕꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯒꯤ ꯔꯨꯝ ꯑꯃꯗꯤ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯒꯤ ꯅꯃꯥꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯕꯁꯀꯤ ꯇꯤꯀꯦꯠ ꯃꯃꯜ ꯑꯁꯤ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 15 ꯁꯨꯗ꯭ꯔꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯅ ꯃꯊꯟꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯅꯕꯒꯤꯗꯃꯛꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯄꯥꯏꯗꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯇꯣꯔ ꯑꯃꯗ ꯄꯣꯠ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗ ꯐꯣꯇꯣ ꯀꯥꯞꯈꯤꯕ ꯁꯣꯞ ꯋꯥꯀꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯁꯣꯞ ꯋꯥꯀꯔ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯐꯝꯗ ꯃꯥꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯄ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯁꯤ ꯑꯩꯒꯤ ꯍꯣꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯣꯇꯣ ꯑꯃꯨꯛꯇ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔ ꯀꯔꯤꯁꯨ ꯌꯥꯗꯕꯤꯗ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁ꯭ꯄꯥꯏꯗꯔꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯗꯒꯤ ꯃꯥꯅ ꯂꯧꯊꯣꯛꯍꯧꯕ ꯂꯣꯀꯦꯠ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯏꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕꯅꯣ ꯍꯥꯏꯅ ꯁ꯭ꯄꯥꯏꯗꯔꯅ ꯍꯪꯂꯛꯏ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯎꯔꯛꯂꯝꯃꯤ ꯐꯣꯇꯣ ꯑꯁꯤ ꯄꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯅ ꯁ꯭ꯄꯥꯏꯗꯔꯗ ꯂꯛꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯃꯥꯅ ꯑꯩꯒ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯣꯐꯔ ꯇꯧꯔꯛꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯁꯨ ꯌꯥꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯄꯥꯏꯗꯔꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯂꯤꯔꯕ ꯕꯥꯏꯛ ꯑꯃꯗ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯞꯅ ꯐꯣꯔꯦꯁꯠ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯁ꯭ꯄꯥꯏꯗꯔꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯪꯉꯝꯃꯤ ꯅꯪ ꯑꯁꯤ ꯃꯤꯍꯥꯠꯄ ꯃꯤ ꯑꯃꯔ ꯍꯥꯏꯗꯨꯅ ꯋꯥꯀꯔ ꯑꯗꯨꯁꯨ ꯁ꯭ꯄꯥꯏꯗꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯋꯥꯀꯔ ꯑꯗꯨꯅ ꯃꯥꯕꯨ ꯐꯣꯇꯣ ꯀꯔꯝꯅ ꯀꯥꯞꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯀꯔ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯀꯥ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯟꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯐꯦꯛ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯔꯛꯂꯝꯃꯤ ꯁ꯭ꯄꯥꯏꯗꯔꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯑꯃꯅ ꯑꯃꯕꯨ ꯁꯄꯣꯔꯠ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯝꯗꯦ ꯅꯣꯡꯃ ꯁ꯭ꯄꯥꯏꯗꯔꯅ ꯀꯦꯐꯦ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯔꯩ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯒ ꯊꯦꯡꯅꯕ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯒ ꯊꯦꯡꯅꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ $200 ꯑꯗꯨ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯀꯗꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔꯕꯨ ꯀꯤꯍꯜꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯄꯥꯏꯗꯔꯅ ꯁ꯭ꯇꯣꯔ ꯑꯃꯗ ꯂꯥꯛꯇꯨꯅ ꯋꯥꯀꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯑꯗꯨ ꯌꯣꯟꯕꯒꯤ ꯃꯉꯣꯟꯗ $50 ꯈꯛꯇꯃꯛ ꯐꯪꯂꯝꯃꯤ ꯋꯥꯠꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯂꯣꯀꯦꯠ ꯑꯗꯨ ꯀꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯑꯗꯨ ꯁꯨꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯄꯤꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕꯁꯨ ꯔꯩꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯃꯥ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯗ꯭ꯔꯒꯇ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯨ ꯑꯃꯗꯤ ꯒꯟꯖꯥ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯔꯤꯁꯨ ꯊꯥꯔꯛꯂꯝꯃꯣꯏ ꯃꯍꯥꯛꯇꯤ ꯃꯆꯥꯒꯤꯗꯃꯛ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯀꯣꯛ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ
aduga kappaduna mamabu thamliba mafam aduda yamna kanna chelaklambi aduga yamna sauna mamagi asiba hakchangbu haptuna thamliba trang aduda makhongna hanjinna kaurambi aduga mamada yamna sauna warona asumna hairambi ima nangna kari maramgi damak asuk phatraba reigomba miyoi asiga pulamlibano haiduna masidagi spider amuk magi mayum aduda changlaklambi mana yumda changlakpa matamda manaw nupina mangonda kol aduna yamna kina hairaklambi iche rei adu aikhoida amuk hana jelaklaroidra haiduna spider na sukhumi hoi haujikti rei adu aikhoida kari amata hairaklaroi haiduna adubu mana di khangami adudi rei na magi mama leitre haiba khangkhre aduna makhoi ani machin manaw asi government gi matung ina tokhai na leikragani haiba asi mathangi numita mahak internet ta angang jokpagi matangda thijinduna leirami masidagi khangba ngami adudi karigumba nupa natraga nupi aduna chahi 19 surabadi mahaki makha taba miyoi sing adu loina yokpa yai haiba asi adubu haujik spider di chahi 15 khaktamak subada ngairibani numit adugi numidangda mahaki manaw nupi aduna mamagi loket adugi matangda spider da hanglaklambi masi taba matamda spider thawai yamna nungairamde adubu magi manaw nupigi mafamda mamagi loket aduga paisa aduga onthoknakre haiba asi khanghanbadi pamlamde masigi matung mamagi fonda spider gi mamanabigi mapana call toruklambi miyoi asiga mahaki mamaga marupsu oirami nupa asi just amasu oirami mamanabigi mapa asina spider gi mafamda magi mama adu halaklaba matungda mangonda call tawhalaknabasu hairambi masida mahak kharadi pakhatlambi mathangi numita mahakna fake certificate semba miyoi adugi manakta laami aduga driving license amasung birth certificate asina chingbasingda mahakpu chahi 19 suhanduna fake certificate document sing semnabagi damak hairami adubu masigumba semba asi taraiba thabak amadi nate masi semnaba honaba matamda paisa adugi matik yamna changi adubu changadoriba paisa sing asi spider gi mafamdadi kari amata leiba nate adubu mahakna nupa adugi mafamda magi oiba changdaba yadraba document sing adubu sembi nabagi damak haijarami masidagi mahak mayumda halaklaba matungda magi marup amagi mafamda mi aduga magi oiba plan khudingmak loina su hairambi manaw nupi asi puduna mahak kanasu leitaba mafam amada chatkrage aduga mahak chahi 19 sure haiduna fake document sing adu sijanaduna manaw nupiga makhoi ani punna leiragani haiduna su hairambi adubu mana siliba plan asi manaw nupigi mafamdadi kari amata haidri haiduna su hairambi spider gi wafam asi taba matamda magi marup adudi yamna ngaklambi adubu magi marup aduna su spider na hairiba wafam asida pukning thogat pirambi mathangi numita spider na mana jonthoklamaba camera adugi store aduda laami store adudagi camera adu amuk hantoklaba matungda worker adugi manakta laktuna hairambi aikhoi ani matung tarakpada amuk hana thengnararoisi ngasigi asina aroiba oirasi haiduna masida worker aduna hairi ngasidi makhoi ani mafam amada koiba chatlusi haiduna masidagi spider su yarambi aduga makhoi ani mafam amada koiba chatluraba matungda mayumda halaklaga magi manaw nupiga makhoi ani punna leiringai child service ki officer adu amuk hana makhoigi mayum asida laami makhoi ani yamna pakhatna mamagi asiba hakchang thamliba sang aduda lottuna leirami adudagi officer aduna jum aduda thijinba hauraklambi officer aduna mamagi phone aduda call toruklambi adubu paikhalaktabadagi voicemail ama thaduna karigumba ngasigi numita callback toruktrabadi nahakpu sheriff judge ta taklagani haiduna hairami asumna hairaba matungda officer adu mafam asidagi chatkirami masidagi spider fake certificate semliba nupa adugi mayumda amukla ambi maramdi magi fake id card ching adu semnabagi damaktani adubu nupa adudi mayum aduda leiramdre aduga amuksu spider na khangba ngamlami adudi magi oiba fake id sing adu haujik fauba kari amata semdri haiba masida spider kari tawgadawono haiba khanglamde mahakna mayumda leiringai amuksu magi manaw nupi aduna mamagi loket adugi matangda hanglaklambi handakti spider na magi manaw nupigi mafamda asengba adu haidoklambi mana loket adu jonthokre haiduna masi tabada magi manaw nupi adu thamoi yamna kairambi aduga hairiklambi loket adu mamagi oinadi yamna luna thamba posak amani haina masidagi magi masena yamna sauna magi mama adu drug chaba yamna fattaba nupini haiduna hairambi
ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯗꯤ ꯌꯥꯅꯤꯡꯂꯝꯈꯤꯗꯦ꯫ ꯁ꯭ꯄꯥꯏꯗꯔꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ, ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯊꯧꯁꯥꯗꯒꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯈꯤꯗꯦ, ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯊꯦꯝꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯃꯛ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯒ ꯅꯉꯣꯟꯗ ꯅꯥꯔꯤꯕ ꯑꯁꯃꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯔꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯪꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯒ ꯀꯌꯥ ꯑꯃꯕꯨ ꯁꯤꯖꯤꯟꯅꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯅꯪ ꯃꯤꯔꯣꯟꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯪꯁꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕ ꯑꯗꯨ ꯉꯝꯗꯕꯤ ꯑꯁꯃꯥ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯅꯥꯎꯅꯨꯄꯤꯒꯤ ꯏꯟꯍꯦꯂꯔ ꯑꯗꯨ ꯃꯥꯅ ꯔꯤꯐꯤꯜ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ 911ꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯝꯕꯨꯂꯦꯟꯁꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝꯗꯤ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯆꯪꯂꯒꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯀꯥꯔ ꯑꯗꯨꯗ ꯍꯥꯞꯀꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯀꯥꯔ ꯑꯗꯨ ꯍꯩꯕꯣꯏ ꯍꯩꯗꯕꯣꯏ ꯊꯧꯗꯨꯅ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯌꯦꯡ ꯆꯠꯊꯔꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯕꯒꯤꯗꯃꯛ ꯑꯌꯥꯕ ꯄꯤꯔꯝꯗꯦ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯑꯍꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯄꯥ ꯁꯦꯔꯤꯞ ꯖꯖ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯗꯣꯛꯇꯔꯒ ꯀꯟꯐꯥꯔꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ, ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯥꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯥꯟꯁꯨ ꯁꯤꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯏꯟꯍꯦꯂꯔ ꯑꯗꯨ ꯔꯤꯐꯤꯜ ꯇꯧꯕ ꯀꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯔꯤꯞ ꯖꯖ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯦꯅꯤ, ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯕꯗꯤ ꯅꯪꯒꯤ ꯅꯃꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯦꯔꯤꯞ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯍꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯊꯝꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯔꯤꯞ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯔꯤꯞ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯃꯨꯡ ꯑꯃꯗ ꯇꯧꯗꯨꯅ ꯌꯣꯛꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯑꯉꯥꯡ 70 ꯍꯦꯟꯕꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯃꯝ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯂꯤꯁꯠ ꯑꯗꯨꯗ ꯍꯥꯞꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯦꯔꯤꯞꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯩꯁꯥ ꯈꯔꯕꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯅ ꯄꯩꯁꯥ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯐꯦꯛ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯦꯛ ID ꯑꯗꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗꯅꯣ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝ ꯀꯔꯤ ꯑꯃꯠꯇ ꯄꯤꯗꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ,
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯥꯝꯅ ꯄꯦꯟꯗꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯩꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯕꯨ ꯋꯥꯜꯗ ꯅꯝꯖꯤꯟꯗꯨꯅ ꯐꯥꯔꯒ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ $200 ꯑꯗꯨ ꯅꯪꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯑꯇꯣꯞꯄꯗ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯪ ꯌꯥꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ $200ꯁꯨ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯩ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯔꯩꯒꯤ ꯋꯥꯈꯟꯗ ꯐꯠꯇꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯩꯅ ꯐꯠꯇꯕ ꯇꯧꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯔꯩꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯅ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯔꯩꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯄꯥꯝꯗꯦ, ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤ ꯍꯥꯏꯗꯨꯅ꯫ ꯁ꯭ꯄꯥꯏꯗꯔꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯔꯤꯞ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯁ꯭ꯄꯥꯏꯗꯔꯅ ꯁ꯭ꯔꯤꯞꯀꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯃꯁꯤꯗ ꯁ꯭ꯔꯤꯞ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯅꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯂꯩꯃꯤꯟꯅꯅꯕ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯊꯥꯖꯕꯁꯨ ꯄꯤꯔꯝꯃꯤ, ꯃꯥꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯍꯜꯂꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁ꯭ꯔꯤꯞ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯄꯣꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯔꯤꯞꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯣꯛꯈ꯭ꯔꯦ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯂꯩꯅꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯗꯕꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥꯀꯔ ꯑꯗꯨ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯁ꯭ꯄꯥꯏꯗꯔꯁꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯅ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯧꯔꯛꯈꯤꯕ ꯂꯣꯀꯦꯠ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯀꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯣꯀꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔ ꯍꯦꯟꯅ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯁ꯭ꯄꯥꯏꯗꯔꯅ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯈꯤꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯁ꯭ꯄꯥꯏꯗꯔꯅ ꯃꯃꯥꯒꯤ ꯂꯣꯀꯦꯠ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯃꯉꯛꯁꯝꯗ ꯁꯤꯖꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯒꯤ ꯋꯥꯈꯟꯗꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫